ꯃꯃꯥꯡꯉꯩꯗ ꯑꯆꯧꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯁꯤ ꯑꯍꯜ ꯑꯣꯏꯔꯕ, ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯁꯥꯡꯕ, ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ, ꯌꯥꯝꯅ ꯅꯣꯏ ꯆꯥꯎꯕ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯎꯃꯪꯗꯨ ꯉꯥꯛꯁꯦꯜꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯎꯃꯪꯗꯨꯗ ꯂꯥꯛꯂꯒ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯎꯃꯪꯗꯨꯒꯤ ꯏꯪ ꯆꯤꯛꯄ ꯐꯖꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯕꯨ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯁꯤꯅ ꯗꯟꯗꯤ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤ ꯎꯃꯪꯗꯨꯒꯤ ꯃꯈꯥ ꯂꯩꯅꯨꯡꯗ ꯐꯖꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯄꯤꯛ ꯊꯟꯅ ꯄꯩꯔꯒ ꯂꯩꯕ ꯐꯨꯔꯥ ꯑꯃꯗ ꯃꯊꯅꯠꯇ ꯀꯅꯥꯁꯨ ꯌꯥꯎꯗ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯜꯁꯤꯅ ꯃꯥꯒꯤ ꯂꯩꯅꯨꯡꯒꯤ ꯐꯨꯔꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯅ ꯐꯖꯅ ꯁꯦꯝ ꯁꯥꯔꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯁꯣ ꯑꯃꯈꯛ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯌꯥꯜꯂꯒ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯨꯝꯊꯣꯟꯄꯣꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯪꯕꯅ ꯈꯝ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ꯫ ꯌꯨꯝꯊꯣꯟꯄꯣꯛꯇꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯁꯤꯡꯅ ꯃꯩ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯊꯥꯔꯒ ꯃꯩ ꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯣꯔꯥ ꯑꯃꯈꯛ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯊꯥ 2-3ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯑꯄꯥꯕ ꯅꯤꯡꯊꯥ ꯑꯃꯅ ꯌꯣꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯗꯨ ꯄꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯣ." ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯂꯥꯏꯅꯤꯡ ꯍꯥꯏꯕꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯒ ꯏꯆꯥꯕꯨ ꯐꯖꯔꯕ ꯃꯃꯜ ꯇꯥꯡꯂꯕ ꯃꯨꯒꯥꯒꯤ ꯑꯔꯨꯝꯕ ꯅꯤꯡꯊꯥꯅ ꯌꯣꯝꯕꯤꯕ ꯉꯝꯕ? ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯋꯥꯅ ꯏꯃꯨꯡꯁꯦ ꯄꯨꯅꯅꯕ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯃꯆꯤꯟꯗ ꯋꯥꯔꯦ ꯀꯧꯕ ꯅꯣꯡꯃꯇ ꯍꯥꯏꯗ ꯇꯧꯔꯤꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯕ ꯉꯝꯕ? ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯄꯣꯠꯂꯨꯝꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯊꯥꯡꯊꯗꯨꯅ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯏꯃꯥ ꯏꯆꯥ ꯂꯣꯏꯅꯔꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯄꯨꯟꯅ ꯂꯩꯕ ꯐꯪꯕ? ꯀꯔꯤꯒꯨꯝꯕ ꯀꯩꯊꯦꯜꯗ ꯃꯄꯥꯟꯗ ꯆꯠꯄ ꯊꯣꯛꯂꯕꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯐꯖꯕ ꯑꯃꯈꯛ ꯇꯣꯡꯂꯒ ꯏꯅꯥꯏ ꯏꯁꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯄ? ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝ ꯁꯥꯕ? ꯐꯖꯔꯕ ꯁꯅꯥꯒꯤ ꯂꯨꯄꯥ ꯄꯨꯈꯝꯒꯤ ꯇꯦꯡꯀꯣꯠꯇ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥꯃꯔꯨꯝ ꯍꯥꯞꯂꯒ ꯆꯥꯕ ꯑꯁꯤꯅꯤ꯫ ꯑꯁ, ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯛꯀꯗꯕꯅꯣ? ꯑꯁꯤꯇꯅꯤ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕꯁꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯈꯪꯍꯧꯗꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯆꯥꯗꯨ ꯄꯝꯂꯒ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯥꯕꯨꯡ ꯍꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯣꯀꯣ, ꯏꯃꯥ ꯊꯣꯡ ꯍꯥꯡꯂꯨꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡꯗꯨ ꯍꯥꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒꯗꯤ ꯑꯍꯜ ꯑꯣꯏꯔꯕ, ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯁꯥꯡꯕ, ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ, ꯌꯦꯡꯕꯗ ꯆꯥꯛꯅꯤꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯍꯜꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯑꯍꯜꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯉꯣꯟꯗ ꯐꯤ ꯑꯊꯥꯕ ꯑꯃꯠꯇ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯃꯩꯒꯨꯝꯕ ꯍꯧꯔꯕꯗꯤ ꯉꯥꯏꯍꯥꯛꯇ ꯇꯦꯛꯆꯒꯦ." ꯑꯍꯜꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯇ, ꯐꯠꯇꯕ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯗ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯈꯨꯔꯥꯏꯕꯨꯡꯉꯣ, ꯌꯥꯅꯤ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯑꯍꯜꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯔꯤꯕ ꯃꯩꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯤ ꯑꯊꯥꯕ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜꯗꯨꯕꯨ ꯑꯏꯪꯕꯗ ꯂꯥꯛꯄꯒꯤ ꯏꯪꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯥ ꯑꯁꯥꯕ ꯂꯣꯜꯂꯒ ꯄꯤꯊꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯑꯍꯜꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯈꯨꯔꯥꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ 3ꯈꯛꯅꯤ꯫ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯃꯄꯥꯒ ꯑꯩꯒ ꯈꯛꯅꯤ꯫ ꯈꯨꯔꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤꯌꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛꯀ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯗ ꯂꯥꯛꯂꯤꯕ ꯑꯍꯜꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗ ꯑꯍꯜꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯀꯔꯤ ꯆꯥꯒꯅꯤ, ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯨꯡꯗꯨ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯂꯕ ꯃꯇꯨꯡ ꯑꯍꯜꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯍꯜꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯍꯜꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯈꯨꯔꯥ, ꯑꯊꯦꯡꯕ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯋꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯇꯨꯝꯐꯝꯗꯣ ꯁꯦꯝꯖꯔꯒꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯍꯜꯗꯨ ꯌꯨꯝꯗꯨꯗ ꯑꯍꯤꯡꯗꯨꯃ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯑꯍꯜꯗꯨꯅꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯀꯌꯥꯃꯔꯨꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯒꯤ ꯇꯨꯝꯐꯝ ꯅꯤꯡꯊꯤꯖꯅ ꯁꯤꯜ ꯂꯥꯡꯂꯕꯒꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯅꯕꯒꯤꯗꯃꯛ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯐꯃꯨꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯅꯣꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯈꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯉꯥꯎꯕꯗꯧꯅ ꯅꯊꯟꯇ ꯅꯣꯛꯂꯤꯗꯨꯕꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯩ ꯑꯄꯪꯕꯤ, ꯑꯍꯜꯁꯦ ꯃꯤꯑꯣꯏꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯑꯗꯨꯗꯤ ꯑꯍꯜꯁꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯍꯦ ꯅꯠꯇꯦꯁꯦ, ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯍꯩ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯍꯜꯗꯨꯅꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯦꯛꯆꯣꯅ ꯂꯩꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯐꯨꯔꯥ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯍꯜꯁꯤ ꯑꯃꯨꯛꯇ ꯎꯕꯁꯨ ꯅꯠꯇ꯭ꯔꯤ, ꯃꯇꯧ ꯀꯔꯝꯅ ꯑꯍꯜꯁꯤꯕꯨ ꯃꯁꯛ ꯈꯪꯂꯤꯕ? ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯁꯨꯅꯦ ꯑꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯑꯁꯪꯕ ꯅꯥꯄꯤ ꯁꯤꯡꯕꯤꯅ ꯁꯥꯕ ꯐꯖꯔꯕ ꯁꯣꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯈꯪꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤꯕ, ꯀꯔꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯨꯝ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, ꯍꯥꯏ ꯀꯔꯤꯁꯨ ꯀꯤꯅꯨ, ꯑꯩꯈꯣꯏꯅ ꯎꯃꯪꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯁꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯇꯨꯝꯂꯨꯔꯣ, ꯊꯦꯡꯉꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯍꯧꯒꯠꯂꯣ, ꯑꯍꯜꯗꯣ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ, ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯊꯅꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯨꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯑꯍꯜꯗꯨ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯎꯔꯦ, ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗꯨꯗ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯁꯅꯥꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯤ, ꯁꯅꯥꯁꯤꯡꯁꯦ ꯈꯔꯇꯃꯛ ꯁꯤꯖꯤꯟꯅꯔꯁꯤ, ꯑꯗꯨꯒ ꯑꯔꯦꯝꯕ ꯃꯌꯥꯝꯗꯣ ꯊꯝꯖꯤꯜꯂꯁꯤ, ꯀꯣꯟꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥꯁꯤꯡꯗꯨ ꯈꯔꯇꯃꯛ ꯈꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯄꯨꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯁꯅꯥꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯅ ꯌꯨꯝꯗꯨꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯃꯨꯡ, ꯎꯄꯨ ꯑꯃꯟꯕ, ꯑꯇꯦꯛ ꯑꯀꯥꯏꯁꯤꯡꯗꯨ ꯑꯍꯟꯕ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ ꯏꯃꯨꯡꯗꯨꯗ ꯅꯧꯅ ꯂꯩꯔꯤꯕ ꯎꯄꯨ ꯀꯥꯡꯊꯣꯟꯁꯤꯡꯗꯨ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯁꯤꯒ ꯅꯪ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯦ꯫ ꯁꯅꯥꯁꯤꯡꯁꯤꯗꯒꯤ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯌꯨꯝꯁꯤꯒ ꯆꯥꯟꯅꯒꯗꯕ ꯂꯩꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯎꯄꯨꯗꯒꯤ ꯁꯅꯥ ꯈꯔꯃꯨꯛ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯐꯖꯔꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯀꯌꯥꯃꯔꯨꯝ, ꯅꯨꯄꯤꯗꯨꯒꯤ ꯁꯅꯥ ꯂꯤꯛ ꯈꯨꯗꯣꯞ ꯑꯃꯗꯤ
ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜꯁꯤꯡꯗꯨ ꯁꯦꯠꯂꯒ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ, ꯅꯍꯥꯛꯁꯤ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯍꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯗꯕꯅ ꯑꯣꯏꯔꯝꯂꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯁꯦ ꯃꯍꯥꯔꯥꯅꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯥꯁꯦ, ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯁꯤ, ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯥꯡꯉꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯐꯖꯕ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠ ꯆꯥꯔꯒ ꯀꯦꯅ ꯂꯩꯔꯒ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯏꯃꯨꯡꯁꯤꯗ ꯑꯉꯥꯡ ꯂꯧꯅꯕ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ, ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯅꯅꯕ ꯃꯤ ꯈꯔ ꯅꯦꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯀꯔꯤꯁꯨ ꯁꯨ ꯅꯣꯝꯗ, ꯃꯆꯥ ꯐꯥꯎꯕ ꯂꯧꯗ, ꯆꯠꯅꯤꯡꯕꯇ ꯆꯠ, ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯊꯕꯛ ꯀꯔꯤꯁꯨ ꯁꯨꯗ ꯏꯃꯨꯡꯗꯨꯗ ꯑꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯕꯗꯨ ꯋꯥꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ, ꯋꯥꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯅꯨꯄꯥꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯁꯤꯡꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯁꯦ ꯂꯝ ꯂꯥꯞꯂꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯆꯧꯕ ꯐꯖꯕ ꯑꯃꯗꯤ ꯂꯩꯍꯧꯔꯁꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯅꯨꯄꯥꯗꯨꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯊꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯗꯨ ꯀꯞꯄ ꯍꯦꯟꯃꯟꯕꯗꯒꯤ ꯊꯦꯝꯕ ꯌꯥꯗꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯉꯥꯡꯗꯨ ꯊꯦꯝꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯂꯧꯅꯅꯕ ꯊꯝꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯦ, ꯅꯍꯥꯛꯁꯤ ꯑꯉꯥꯡꯁꯤ ꯁꯦꯟꯅꯅꯕ ꯂꯧꯅꯕꯒꯤꯗꯃꯛ ꯁꯦꯜ ꯄꯤꯔꯒ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯑꯉꯥꯡꯗꯨ ꯂꯧꯔꯒ ꯊꯦꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯁꯦꯜ ꯇꯤꯡꯅ ꯊꯝꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯉꯝꯅꯅꯕ ꯊꯦꯝꯃꯨ, ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯉꯥꯡꯗꯣ ꯀꯞꯍꯜꯂꯝꯒꯅꯨ꯫ ꯑꯉꯥꯡ ꯂꯧꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯀꯔꯝꯕ ꯃꯃꯥꯅꯣꯅꯦ? ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯂꯤꯕꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯃꯤꯅꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯌꯣꯟꯐꯝꯗꯒꯤ ꯆꯥꯎꯔꯕ ꯐꯖꯔꯕ ꯁꯒꯣꯜ 6ꯅ ꯆꯤꯡꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒ ꯁꯒꯣꯜꯗꯨꯒ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤ, ꯅꯪꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒ ꯌꯥꯝꯅ ꯆꯨꯅꯗ꯭ꯔꯦ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ, ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯁꯒꯣꯜ ꯒꯥꯔꯤꯅꯤ꯫ ꯃꯁꯤꯕꯨ ꯊꯝꯐꯝ ꯃꯑꯣꯡ ꯇꯥꯕ ꯑꯃꯠꯇꯁꯨ ꯁꯦꯝꯕꯤꯗꯕꯁꯦ, ꯑꯁꯨꯝ ꯊꯝꯕꯁꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯒꯨꯝꯂꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯒꯣꯜ ꯒꯥꯔꯤ ꯊꯝꯐꯝ ꯁꯨꯅ ꯌꯥꯎꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯄꯨꯗ ꯊꯝꯖꯤꯟꯈꯤꯕ ꯁꯅꯥꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯔꯕ, ꯆꯥꯎꯔꯕ, ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯃꯥꯅ ꯄꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅꯦ, ꯌꯨꯝꯗꯨ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯈꯣꯜꯅꯦ꯫ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯆꯤꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯀꯞꯄ ꯊꯦꯝꯕ ꯌꯥꯗꯕꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯏꯃꯨꯡꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯄꯤꯛꯄ ꯌꯨꯝꯊꯣꯡꯄꯣꯛꯇꯨꯗ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯁꯤꯜꯂꯝ ꯂꯥꯡꯂꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯨ ꯅꯨꯡꯁꯤꯅ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯁꯛꯇꯝ ꯌꯦꯡꯖꯔꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯖꯔꯝꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯗꯨ ꯊꯦꯝꯕ ꯌꯥꯗ ꯀꯞꯄꯗꯨꯗ ꯑꯉꯥꯡ ꯂꯧꯅꯅꯕ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯔꯒ ꯄꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯂꯧꯅꯕ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯗꯨ ꯍꯦꯛ ꯂꯧꯈꯤꯕꯒꯗꯤ ꯑꯉꯥꯡꯗꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫
ꯃꯇꯧꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯦ ꯑꯩꯅ ꯊꯦꯝꯕꯗ ꯀꯞꯄ ꯇꯣꯛꯇ꯭ꯔꯒ ꯃꯥꯅ ꯂꯧꯕꯗꯅ ꯀꯞꯄ ꯇꯣꯛꯈ꯭ꯔꯤꯕꯁꯦ?" ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯁꯥꯎꯔꯪꯅꯅ ꯈꯨꯝꯃꯤ, "ꯍꯥꯏ, ꯑꯉꯥꯡꯁꯦ ꯂꯧꯅꯕꯒꯤꯗꯃꯛ ꯁꯦꯜ ꯄꯤꯔꯒ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯧꯁꯅꯨ." ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, "ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯅꯦ. ꯃꯃꯥ ꯑꯩꯅ ꯊꯦꯝꯕꯗ ꯂꯧꯕꯗ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯈꯨꯝꯃꯤ, "ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯅꯦ, ꯊꯕꯛ ꯁꯨꯕꯒꯤ ꯃꯈꯣꯜꯅꯦ. ꯅꯪꯒꯤ ꯏꯁꯧꯁꯤꯅ ꯄꯨꯟꯁꯤꯁꯦ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ. ꯀꯣꯛꯅ ꯀꯣꯛ ꯆꯤꯛꯄꯅꯦꯀꯣ." ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, "ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯦ ꯃꯥꯌꯣꯛꯅꯕ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ?" ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, "ꯍꯥꯏ, ꯁꯦꯜ ꯆꯪꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯂꯦꯞꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯉꯥꯡꯁꯦ ꯅꯪꯅ ꯂꯧꯕ ꯄꯥꯝꯕ ꯌꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯁꯦꯜ ꯄꯤꯔꯒ ꯑꯉꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯊꯝꯂꯤꯕꯅꯤ. ꯑꯗꯨꯝ ꯂꯧꯁꯅꯨ." ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ, ꯅꯣꯡꯃꯇ ꯈꯠꯅꯕ ꯁꯥꯎꯅꯕ ꯇꯧꯗ, ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯅꯨꯄꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯏꯃꯨꯡꯗꯨ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯗ꯭ꯔꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯆꯩꯅꯕ, ꯂꯥꯎ ꯈꯣꯡꯅꯕ, ꯑꯉꯥꯡ ꯀꯞꯄꯒꯤ ꯏꯁꯧ ꯇꯧꯅꯕꯒꯤ ꯃꯈꯣꯜꯇꯅ ꯏꯃꯨꯡꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ. ꯁꯥꯟꯇꯤ ꯐꯪꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ. ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ. "ꯀꯔꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ? ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯕ, ꯁꯥꯟꯇꯤ ꯐꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯃꯪꯗ ꯐꯥꯎꯕ ꯅꯣꯡꯃꯇ ꯃꯪꯂꯨꯗꯦ. ꯀꯔꯤ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯣꯛꯀꯅꯤ?" ꯑꯁꯨꯝ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯉꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯆꯠꯄ ꯃꯇꯝꯗ ꯌꯣꯜꯍꯧꯕ ꯂꯤꯛꯇꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯃꯗꯨ ꯂꯩꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯂꯤꯕ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯔꯝꯂꯦ. ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯂꯒ ꯆꯦꯟꯊꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ, ꯇꯞꯅ ꯏꯪꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯕ꯭ꯔꯣ?" ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯂꯣꯏꯅ ꯂꯣꯏꯔꯝꯂꯦ." ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨꯗ ꯁꯦꯜ ꯃꯌꯥꯝ ꯑꯃꯈꯛ ꯆꯪꯍꯜꯂꯨꯕꯒꯤꯅꯤ." ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯁꯤꯕꯨ ꯑꯩ ꯈꯛꯇꯅꯔꯣ? ꯅꯍꯥꯛꯀꯤꯁꯨ ꯅꯤꯡꯊꯧ ꯃꯥꯟꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗꯗꯤ ꯆꯪꯗꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯝꯅꯃꯛ ꯀꯣꯊꯣꯛꯅꯗꯨꯅ ꯀꯟꯅ ꯈꯟꯅꯔꯛꯂꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯈꯠꯅꯕꯗꯨꯗ ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯦꯡꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ. ꯁꯦꯜ ꯂꯩꯇꯕꯅ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯀꯥꯏꯔꯛꯂꯝꯃꯤ. ꯁꯦꯜ ꯄꯤꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯣꯝꯅꯕ, ꯑꯉꯥꯡ ꯂꯧꯅꯅꯕ ꯊꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯈꯨꯠꯁꯨꯃꯜ ꯄꯤꯕ ꯉꯝꯗ꯭ರೆ. ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯄꯝꯅ ꯄꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯗ, ꯏꯅꯝꯕꯦꯝꯃ, ꯇꯥꯗ ꯍꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜꯗꯣ ꯄꯤꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯖꯈ꯭ꯔꯒꯦ. ꯑꯩꯒꯤ ꯏꯆꯥꯁꯛꯅ ꯌꯣꯛꯆꯔꯨꯔꯒꯦ." ꯑꯉꯥꯡ ꯂꯧꯅꯕ ꯊꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯝꯃꯤ, "ꯅꯠꯇꯦ, ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯝꯃꯤ. ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯤꯠꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯝꯃꯤ. ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯣꯏꯔꯝꯂꯦ. ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ? ꯅꯨꯄꯤ, ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯕ꯭ꯔꯣ? ꯅꯪꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯆꯥꯁꯦ ꯈꯪꯕꯗꯒꯤ ꯀꯞꯂꯦꯅꯦ." ꯅꯨꯄꯤꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯃꯅꯥꯛꯇꯒꯤ ꯃꯥꯡꯂꯨꯔꯕꯒꯨꯝ ꯃꯆꯥꯅꯨꯄꯥꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ. ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯔꯝꯃꯤ. ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯤ, ꯑꯍꯜꯁꯦ ꯆꯠꯂꯒꯦ ꯍꯥꯏꯔꯦ. ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ
Kari karino khara pijakhisi. Lao. Nang ay sangdana kari karino khara semlurasi. Mataw asomna ahaldu pija pithak tawraba matungda yumdudagi sakinabagidamak sem sarammi. Matamduda ahalduna hairi. Sasa, ay pungpen pele. Nakoy nigi miyok misan phajaba minungsi chawbasida ay pele. Nakoy tunggi punsida tawru khudingmakta mai pakpa haibado oyo. Ngasi nungsi sana na haraw tayamna layriba asigum matam pumnamakta layba oyo. Adugane, ipana salamday sida nakoy anina apamba amatang ipada hayo. Sana lupa pambra, karino ama hekta hayo ay soyda napigi. Ahal dugi watuda nupido ngarang ahing mana mangkiba mangdo khangning hek ningsinglaklammi. Aduga mahak yamna pakat na hairake. Kura, nate. Nasasing na angamba mateng karadang tawzabani. Karisu pibiram gano. Ahaldu nupido giwadu taraga noklammi. Aduga makhoydo onsilaga amuk hairammi. Haha, nupamasa. Nahakti ahibu kanano haiba soyda namak khanglamni. Hayo. Nangdi kari apambalay. Sana khawjaw pambra. Lupa khawjaw pambra hayudo. Nupado na khummi. Kuray bungo. Namong nupina haijariba pumbase. Aigesu apambani. Punsi chupa nungsi sana na haraw tayam na laybase. Masidagi hena pamba karisu laytre. Kuray bungo na nungsibidu na bibiramge hairagadi masama upaba sagwal amakak bibiramo. Maduna yazaranida. Matay manawdo na hariba wadu ahaldo na yare. Maramaduna ahaldo na matay manawdo da sagol yeng bata yamna pajaraba wang sauraba masama upaba sagwal amakak bibirame. Aduga ahaldo chatkre. Ahaldo na hankraba matungda matay manawdo nung siraba masano paduga loy na nung sisana na hanagi matawgom layki. Masigi matungda makoy na tawru tabak kuding magta ahaldugi bordagi may pakpa haibado oy kirami. Hauzik amuk taminarsi Kumantem Prakash ki kanagi mantri. Aibu hauzik kari taw haribano. Ipasu kurum sarami. Ipabu pokpa ipusu kurum sarami hai. Ipudugi mapa ibudaw purendu kurum sabada paurame. Mara saba kurum barur hariba mari padabi matok panbisidi Manipur di laradana amayang lebaktagi phawba laibela ihaina ibin poknai khoida angang oringaida libirami bani. Ipa ipu hagtaktagi sathara iba isilsibu aina thawoidaba yabro. Aisu sare. Nongmada kurum yangkai phawadi sarami bani isu. Haujiktabu khok uleraktabadagi milgi utek bagan khara thiraga subadagi hantakiba natro. Mamangaidadi aikhoi nupa anina khusamnaraga konba thungphataba khok udu lamjaw tongbada hangang konthada sagol tongbada salam lawaida masina loiba natte lawai khudingda marang kaina harammi bani sangan charaga uyan basat pahaiduna laikai gi pakhang macha amaniga nungaina satlami bani aikhoina u khokchawdu yanbagi kumhaidudi nakhoi gi hojikki cinema na ka hen ponateda khundugi miyam thoktuna yengnari poni uzawaduna sangari mapot manga taruk thokna holaklaga sathaba khurumdudi awabaga khangponateda laikai gi nupa macha sing umai taba tabibada chandabadagi awanglomda pakhal macha ama khaduklamadugi imphamni hojik phawba leraknibase kurum chaba kaibasi thatharo sahi ani ahum umai taba tamibani maduda soidana khubida hamai khongdong ne sinbadagi dakne sese aigi hojik khubida mafam ani leribase ningtham thada mina singyana raba kanda aikhoina hangmai singyolibani nungai ne yon kraponida nungai ne yon kraponida madusu sangbai gi boina hana loksilibani hera aikhoisu wata pata haibado oiramibani hauzik orekliba phibam sidi mangphau manglamdi haiba yai karino u macha chingmairongdugi sagolban na honbiyu haribabu sangari mapot amada lupa yang khai huphu hekta piyu haine madusu aina chingbiyu haiba numitaga chingbi potnate phaigal muktang chawba khok macha duda phau sangbai amagi mamaldi piram hekta haiba tanjaduda pokri mapanda kon phenglibi indon amubina laurakhi Migi karmada hapna naba potudi hana luthopi ki di haitaduna thaina hanuman kalli haibagi warido angang duda tawraga adum leirabro matam duda ibo sobadu asumna harakhi kura ai hayeng ayu angan bada lakjarage
ꯏꯕꯣꯆꯧꯕꯅ ꯃꯄꯥꯒꯤ ꯁ꯭ꯔꯥꯗ ꯅꯪꯅꯕ ꯈꯨꯔꯨꯝ ꯕꯥꯔꯨꯔ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯥꯜꯒꯤ ꯅꯍꯥꯔꯣꯜꯒꯤ ꯍꯧꯅꯕ ꯚꯥꯞ ꯏꯇꯥ ꯇꯥꯗꯅ ꯇꯥꯕ ꯁꯥꯔꯒ ꯈꯨꯔꯥ ꯇꯣꯅꯨꯗ ꯍꯧꯖꯤꯛ ꯍꯋꯥꯏ ꯁꯦꯟꯗꯜꯅ ꯋꯥꯏ ꯆꯥꯏꯔꯕꯁꯤꯗ ꯈꯨꯔꯨꯝ ꯁꯥꯔꯤꯕꯁꯤꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯉꯨꯔꯦ꯫ ꯃꯗꯨꯗ ꯈꯨꯔꯥ ꯇꯣꯅꯨꯅ ꯂꯤꯊꯈ꯭ꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯈꯝꯂꯝꯗ꯭ꯔꯕꯗꯤ ꯏꯕꯣꯆꯧꯕꯗꯨ ꯄꯥꯛ ꯍꯧꯒꯠꯄ ꯌꯥꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯕꯣꯆꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯔꯥ ꯇꯣꯅꯨ ꯃꯈꯨꯕꯥꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯜꯗꯒꯤ ꯍꯣꯡꯅ ꯂꯩꯔꯨꯕ ꯆꯧꯕꯣꯔ ꯃꯇꯦꯛ, ꯕꯒꯥꯟ ꯎꯄꯥꯛ, ꯀꯜꯂꯕ ꯀ꯭ꯔꯪ ꯀ꯭ꯔꯪ ꯂꯥꯎꯔꯕ ꯍꯥꯡꯃꯩ ꯈꯨꯗꯣꯡꯅ ꯇꯦꯝꯗꯨꯅ ꯈꯨꯔꯨꯝ ꯁꯥꯕꯗꯒꯤ ꯍꯩꯖꯤꯜꯂꯕ ꯃꯈꯨꯠ ꯑꯣꯏꯅ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯣꯜ ꯆꯥꯝꯂꯒ ꯀꯥꯔꯛꯂꯤꯕꯤ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯉꯥꯡꯕꯣꯏ ꯂꯥꯎꯕꯣꯏ ꯍꯥꯏꯔꯛꯈꯤ꯫ "ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ꯫ ꯈꯨꯔꯨꯝ ꯁꯥꯕꯁꯤꯅ ꯃꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯍꯋꯥ ꯁꯦꯟꯗꯜꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯄꯣꯠꯁꯦ ꯑꯁꯨꯝ ꯍꯟꯊꯔꯛꯄꯅ ꯀꯩꯊꯦꯜ ꯐꯝꯕꯗ ꯍꯀꯥꯝ ꯆꯜꯂꯦ꯫ ꯅꯪꯅ ꯐꯝꯕꯗ ꯍꯀꯥꯝ ꯆꯜꯂꯕꯁꯨ ꯑꯩꯅ ꯈꯨꯠ ꯍꯩꯕ ꯃꯈꯩꯗꯤ ꯁꯥꯕꯗꯤ ꯂꯦꯞꯇꯦꯗꯅ, ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯁꯣꯏꯗꯦꯗꯅ꯫ ꯑꯣ, ꯁꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯐꯤꯕꯝ ꯑꯃ ꯁꯦꯝꯍꯧꯅꯕ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯉꯥꯁꯦꯞ ꯁꯤꯕꯥꯟꯗꯣꯡꯒꯤ ꯄꯦꯃ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯝꯁꯤ ꯇꯥꯗꯅꯕ ꯍꯥꯏꯖꯍꯧꯔꯤꯕ꯫ ꯀꯩꯗꯧꯅ ꯑꯩꯗꯤ ꯉꯥꯁꯦꯞ ꯁꯤꯕꯥꯟꯗꯣꯡ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯠꯇꯦꯅꯦ, ꯆꯍꯤ 40 ꯍꯦꯟꯅ ꯈꯨꯔꯨꯝ ꯁꯥꯗꯨꯅ ꯂꯦꯜꯂꯛꯂꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯊꯕꯛ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ, ꯅꯨꯃꯤꯠ ꯌꯧꯈ꯭ꯔꯦ꯫ ꯅꯪꯅ ꯇꯧꯗꯧꯕ ꯂꯣꯏꯁꯤꯜꯂꯣ, ꯀꯩꯊꯦꯜ ꯆꯠꯂꯣ꯫ ꯃꯆꯤꯟꯗꯗꯤ ꯏꯟꯗꯣꯜ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯖꯔꯒꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯨꯔꯥꯇꯣꯟꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯀꯟꯅ ꯐꯥꯎꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯏꯕꯦꯟ ꯊꯣꯏꯅꯨ꯫ ꯁꯪꯁꯪ ꯎꯔꯛꯏ ꯃꯃꯤꯠꯇ ꯏꯕꯦꯟ ꯊꯣꯏꯅꯨ꯫ ꯇꯤꯀꯤ ꯌꯣꯟꯕꯤꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯤꯕ ꯄꯥꯛꯂꯕ ꯂꯨꯛꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯃꯣꯛ ꯃꯔꯣꯜ ꯃꯔꯣꯜꯅꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯅꯝ ꯎꯇꯣꯡꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯈꯤꯕꯗꯣ꯫ "ꯍꯨꯏ ꯂꯣꯏꯕ ꯅꯄꯥ ꯌꯥꯅꯩ ꯃꯆꯥ ꯁꯥ, ꯂꯣꯏꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯥꯡꯉꯤꯕ꯭ꯔꯥ ꯁꯦꯡꯉꯤꯕ꯭ꯔꯥ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁꯦ, ꯑꯆꯥ, ꯊꯨꯏ, ꯄꯦꯠꯄꯨ ꯄꯦꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ?" ꯏꯕꯦꯟ ꯊꯣꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯂꯛꯅꯒꯗꯕꯒꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯊꯣꯏꯅꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯊꯑꯣꯏꯅ ꯉꯥꯏꯔꯗꯨꯅ ꯂꯛꯅꯕꯗꯣ ꯈꯨꯔꯥ ꯇꯣꯅꯨꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ "ꯏꯕꯦꯟ, ꯁꯣꯝꯗ, ꯅꯦꯠꯂꯦ." "ꯍꯥ, ꯀꯗꯥꯏꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯜ ꯍꯦꯛ ꯆꯣꯡꯊꯕꯗ ꯃꯀꯣꯛꯇꯒꯤ ꯂꯨꯛꯃꯥꯏꯗꯨ ꯆꯦꯞꯇꯨꯅ ꯊꯨꯃꯣꯛ ꯃꯔꯣꯜ ꯃꯔꯣꯜꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯑꯣꯟꯊꯩ꯫ ꯇꯤꯀꯤ ꯃꯌꯥꯝꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛ ꯍꯩꯗꯣꯛꯏ꯫ ꯏꯕꯦꯟ ꯊꯣꯏꯅꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨ ꯀꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤ꯫ ꯏꯕꯦꯟ ꯊꯣꯏꯅꯨ ꯇꯤꯀꯤ ꯌꯣꯟꯕꯒꯤ ꯀꯨꯝꯍꯩꯁꯤ ꯈꯨꯔꯥ ꯇꯣꯅꯨꯁꯨ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯡꯉꯩ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯂꯤꯉꯩ ꯃꯇꯝ ꯏꯕꯦꯟꯒꯤ ꯇꯤꯀꯤꯅ ꯅꯣꯡꯃꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯠꯁꯤꯠ ꯐꯔꯤꯉꯩ ꯃꯇꯝ ꯑꯗꯨꯕꯨꯗꯤ ꯏꯕꯦꯟꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯅꯗꯨꯅ ꯇꯤꯀꯤ ꯈꯔ ꯍꯩꯗꯣꯛꯄꯗꯨꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯏꯕꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯃꯧ ꯏꯅꯦꯃꯨꯈꯤꯅ ꯇꯥꯈꯤꯕ ꯗꯁꯥꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯤꯗꯥꯛꯐꯨ ꯑꯃꯗꯤ ꯉꯥꯟꯊꯛꯇ ꯇꯤꯀꯤ ꯍꯥꯞꯅꯔꯝꯕꯗꯒꯤ ꯆꯨꯔꯨꯞ ꯕꯤꯔꯤꯅ ꯁꯤꯟꯈ꯭ꯔꯕꯗ ꯇꯤꯀꯤꯒꯤ ꯄꯣꯠꯁꯤꯠ ꯍꯟꯊꯔꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯏꯅꯦꯃꯨꯈꯤ ꯇꯤꯀꯤ ꯁꯥꯕꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯂꯛꯇꯗꯨꯅ ꯇꯣꯛꯄ ꯇꯥꯈꯤ꯫ ꯍꯩꯇꯅ ꯏꯅꯦꯃꯨꯈꯤꯗꯨ ꯑꯦꯟꯁꯥꯡ ꯌꯣꯟꯐꯝꯗ ꯐꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯤꯀꯤ ꯁꯥꯐꯝ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯕ ꯂꯩꯀꯥꯏꯗ ꯇꯤꯀꯤꯒꯤ ꯁꯤꯟꯐꯝ ꯃꯨꯠꯈꯤ꯫ ꯈꯨꯔꯥ ꯇꯣꯅꯨꯅ ꯑꯁꯨꯝ ꯃꯊꯪ ꯅꯤꯡꯁꯤꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯈꯤ꯫ "ꯁꯦꯔꯥ, ꯑꯩꯅꯕꯣ!" ꯍꯥꯡꯃꯩ ꯈꯣꯡꯗꯣꯡ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯊꯛ ꯊꯛ ꯌꯥꯜꯂꯤ꯫ ꯀꯜꯂꯕ ꯎꯗꯨꯗ ꯍꯥꯡꯃꯩ ꯃꯊꯛꯇꯒꯤ ꯍꯦꯟꯗꯦ, ꯃꯉꯝ ꯁꯥꯟꯗꯦ, ꯈꯣꯛꯀꯨꯝꯕ ꯑꯆꯣꯠꯄ ꯇꯥꯏꯔꯦꯟꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯆꯣꯞ ꯂꯥꯎꯅ ꯑꯌꯥꯟꯕ ꯈꯨꯗꯤꯡꯒꯤ ꯃꯑꯣꯡ ꯇꯥꯒꯗꯕꯅꯤ꯫ ꯃꯔꯤꯜ ꯈꯥꯕ ꯈꯨꯔꯥ ꯇꯣꯅꯨꯅꯤ꯫ ꯍꯥꯡꯃꯩ ꯊꯣꯛ ꯊꯝꯃꯤ꯫ ꯃꯅꯥꯛꯇꯒꯤ ꯄꯥꯏꯖꯗꯨ ꯇꯥꯞ ꯂꯧꯏ꯫ ꯈꯨꯔꯨꯝ ꯁꯥꯕꯗ ꯄꯥꯏꯖ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯆꯦꯛ ꯑꯗꯨ ꯈꯣꯝꯕ, ꯃꯕꯨꯛ ꯅꯥꯅꯕ ꯏꯠꯄ ꯑꯁꯤꯒꯤꯗꯃꯛ ꯇꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯈꯨꯔꯨꯝ ꯑꯗꯨꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯨꯕꯗꯧꯅ ꯄꯥꯏꯖꯗꯨꯗ ꯍꯥꯡꯃꯩ ꯈꯨꯗꯣꯡ ꯃꯅꯤꯡ ꯑꯗꯨꯅ ꯅꯨꯡꯊꯪ ꯑꯣꯏꯗꯨꯅ ꯗꯛ ꯗꯛ ꯍꯦꯛꯇ ꯁꯨꯔꯦ꯫ ꯆꯅꯣꯜ ꯎꯄꯨ ꯆꯟꯕ ꯊꯣꯡꯐꯝ ꯆꯥꯎꯕꯗ ꯆꯠꯀꯦꯗꯤ ꯍꯥꯏꯖꯗꯅ ꯐꯨꯟꯗ꯭ꯔꯩꯁꯨ ꯄꯥꯟꯗꯕ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯤꯕꯨ ꯍꯥꯡꯃꯩ ꯄꯥꯏꯖꯅ ꯕꯥꯔꯨꯔ ꯃꯇꯣꯛ ꯑꯃ ꯈꯣꯠꯄ ꯌꯥꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯄ, ꯑꯩꯁꯨ ꯐꯨꯟꯗ꯭ꯔꯩ ꯈꯦꯠꯄ ꯍꯩꯇꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯆꯟꯗꯣꯜ ꯎꯄꯨ ꯆꯟꯕ, ꯌꯨꯕꯤ ꯈꯖꯥꯏ ꯈꯦꯠꯄ ꯑꯁꯤ ꯑꯅꯥꯒꯤ ꯂꯝꯕꯣꯏ ꯇꯨꯕꯣꯏꯒꯤ ꯊꯕꯛꯁꯤ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯇꯧꯕꯅꯤ꯫ ꯈꯨꯔꯥ ꯇꯣꯅꯨꯗꯨ ꯈꯨꯔꯨꯝ ꯁꯥꯕꯗ ꯍꯧꯒꯠꯈ꯭ꯔꯦ꯫ ꯕꯥꯔꯨꯔ ꯃꯇꯣꯛ ꯈꯦꯠꯂꯨꯅꯕ ꯊꯣꯡꯐꯝ ꯆꯥꯎꯕꯒꯤꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯡꯐꯝ ꯆꯥꯎꯕꯅ ꯇꯣꯅꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯀꯧꯏ꯫ "ꯇꯣꯅꯨ, ꯂꯥꯎ, ꯆꯪꯂꯛꯑꯣ꯫ ꯑꯩ ꯀꯊꯥꯔꯤ ꯈꯦꯠꯄꯁꯤ ꯑꯃꯨꯛꯇ ꯌꯥꯎꯔꯣ ꯂꯥꯎ꯫ ꯐꯨꯟꯗ꯭ꯔꯩ ꯆꯤꯡꯂꯝꯕ ꯅꯆꯥꯗꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ? ꯍꯌꯦꯡꯒꯤꯅꯤ, ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯕꯅꯤ꯫ ꯍꯥꯏ, ꯅꯪꯉꯣꯟꯗ ꯁꯥꯕꯤꯌꯨ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯂꯣꯏꯕꯤꯈ꯭ꯔꯕꯔꯥ? ꯃꯄꯥꯒꯤ ꯁꯣꯔꯥꯠꯇ ꯍꯥꯞꯅꯕꯅꯤ, ꯍꯌꯦꯡꯅꯤꯅꯦ꯫ ꯍꯧꯖꯤꯛꯀꯥꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯈꯔ ꯃꯥꯡꯖꯧꯅꯅ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯕꯅꯤꯁꯦ꯫ ꯇꯣꯅꯨꯁꯨ ꯈꯨꯝꯃꯤ꯫ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯤ ꯇꯥꯗ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫
ꯑꯩꯈꯣꯏ ꯈꯨꯠꯅ ꯁꯨꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯦꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯣ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯊꯤꯕꯣꯡ ꯌꯥꯎꯗꯕꯅꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯛꯇꯛꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯍꯣꯡꯒꯦꯗꯨꯁꯨ ꯅꯪꯁꯨ ꯎꯔꯤꯗꯨꯅꯤ ꯐꯤꯖꯦꯠꯇꯒꯤ ꯁꯛꯇꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯥꯎꯕ ꯖꯨꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯍꯣꯡꯒꯦ ꯃꯈꯩ ꯍꯣꯡꯖꯁꯅꯨ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯍꯣꯡꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗ ꯇꯥꯗ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯋꯥꯠꯇꯅꯕ ꯄꯩꯁꯤꯟꯕ ꯉꯝꯂꯒꯗꯤ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯕ ꯃꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯁꯝꯅꯔꯨꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯛꯏꯕ ꯇꯥꯟꯖꯥꯗꯨꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯅꯪ ꯈꯨꯔꯥ ꯂꯥꯛꯏꯕꯁꯤ ꯕꯤꯔꯤ ꯄꯨꯊꯣꯔꯛꯎꯅꯍꯦ ꯇꯣꯅꯨ ꯅꯪꯅ ꯍꯧꯖꯤꯛ ꯆꯤꯜꯂꯕ ꯇꯥꯟꯖꯥꯁꯤꯗ ꯋꯥ ꯂꯨꯅ ꯂꯨꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯔꯥꯖꯅꯤꯇꯤꯒ ꯌꯥꯎꯔꯕ꯭ꯔꯅꯦ ꯇꯥꯗ ꯔꯥꯖꯅꯤꯇꯤꯗꯨ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯄꯨꯛ ꯅꯤꯇꯤꯅꯤ ꯅꯣꯡꯃꯒꯤ ꯄꯨꯛ ꯊꯟꯅꯕꯒꯤ ꯅꯤꯇꯤꯁꯤ ꯚꯥꯞ ꯇꯥꯁꯤꯜꯂꯛꯇꯕꯩ ꯋꯥꯅꯤꯗ ꯍꯧꯖꯤꯛ ꯇꯥꯗꯅ ꯕꯤꯔꯤ ꯐꯥꯟꯕꯤꯔꯤ ꯊꯥꯏꯅ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯇꯥꯗꯕꯨ ꯕꯤꯔꯤ ꯇꯧꯕꯤꯔꯝꯕ꯭ꯔꯣ ꯏꯕꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯈꯣꯏꯒꯤ ꯕꯤꯔꯤ ꯃꯄꯨꯟ ꯑꯃ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯆꯨꯍꯤꯡ ꯅꯝꯅ ꯁꯨꯕ ꯅꯞ ꯅꯞ ꯂꯥꯎꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯊꯛꯆꯕꯗꯣ ꯌꯧꯕ ꯌꯥꯄꯣ ꯅꯠꯇꯦꯗ ꯍꯧꯖꯤꯛꯁꯤꯗ ꯍꯤꯗꯥꯛ ꯑꯍꯥꯎꯕ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯍꯤꯗꯥꯛ ꯌꯣꯟꯐꯝꯕꯨ ꯂꯩꯔꯤꯕ꯭ꯔꯅꯦ ꯑꯗꯣ ꯇꯥꯗꯅ ꯍꯤꯗꯥꯛ ꯑꯁꯨꯕꯒꯤ ꯃꯍꯨꯠꯇ ꯕꯤꯔꯤ ꯊꯤꯕꯤꯔꯕꯅꯤꯅ ꯃꯤꯅ ꯂꯩꯕꯤꯗ꯭ꯔꯕꯗ ꯍꯤꯗꯥꯛꯇꯨ ꯀꯗꯥꯏꯗ ꯀꯅꯥꯅ ꯌꯣꯜꯂꯨꯅꯤ ꯍꯥꯏ ꯆꯨꯝꯃꯤꯅꯦ ꯏꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯇꯥꯗ ꯐꯨꯟꯗ꯭ꯔꯩꯗꯨ ꯑꯩ ꯁꯤꯡꯖꯔꯒꯦ ꯑꯩꯁꯨ ꯕꯥꯔꯨꯔ ꯖꯨꯔꯥ ꯑꯃꯇꯪ ꯏꯕꯣꯆꯧꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯅꯪꯅꯕ ꯈꯦꯠꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯣꯅꯨ ꯏꯕꯣ ꯁꯦꯁꯦ ꯅꯪ ꯑꯗꯨꯛ ꯆꯤꯡꯉꯨ ꯀꯊꯥꯔꯤꯁꯤ ꯍꯥꯟꯅ ꯂꯣꯏꯊꯣꯛꯈꯤꯁꯤ ꯅꯪꯒꯤꯗꯨꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯣꯏꯅꯤ ꯑꯁꯨꯝꯅ ꯈꯨꯔꯥ ꯇꯣꯅꯨ ꯇꯣꯡꯕꯝ ꯆꯥꯎꯕꯒꯤ ꯐꯨꯟꯗ꯭ꯔꯩꯗ ꯕꯥꯔꯨꯔ ꯈꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯐꯝꯊꯕꯗ ꯃꯉꯥꯏꯔꯤ ꯊꯣꯡꯒꯥꯜꯗꯒꯤ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯂꯥꯎꯕꯣꯏ ꯀꯞꯄꯣꯏ ꯆꯩꯕꯣꯏ ꯇꯧꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯥꯝꯃꯔꯛ ꯍꯥꯏꯗ꯭ꯔꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯄꯨꯕ꯭ꯔꯥ ꯍꯨꯕ꯭ꯔꯥ ꯁꯦꯟ ꯈꯤꯇꯪ ꯄꯤꯁꯜꯂꯧꯁꯤ ꯍꯥꯏꯕꯗꯨꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯃꯨꯛ ꯑꯉꯥꯎꯕꯤꯗꯧꯅ ꯅꯪꯅ ꯋꯥꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯕꯗꯨꯕꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄꯅꯦ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯅꯤꯡꯗ꯭ꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨ ꯒ꯭ꯔꯣꯡ ꯂꯪꯊꯣꯛꯏ ꯍꯣ ꯈꯨꯔꯨꯝ ꯌꯣꯟꯐꯝꯗꯣ ꯇꯛꯈꯥꯏꯍꯧꯔꯦ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯄꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯟꯇ꯭ꯔꯤꯅ ꯈꯨꯔꯥ ꯇꯣꯅꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ